Trong laubi awang likai dalai ba yum amada bom kapsin dura angang ani hat kiba masung miyam na khongjang sangsin bada CRPM na misam ahum nongmai na kapton hat kiba gi thodok pu yaning da ba phongdok laduna CPI Manipur State Council na wakat mi pham duna khongjang sangsin krai Imphal gi irawat wavan da pangthok pa wakat mi pham gi khongjang adu da se minister ama Oina Thabak Touba Ngamdraba yumnam Khemchand Pham Thadok ka da bani haina demand tauke Thadok adu gi asum well fangalu haiduna wakat khongset satna ba hona bada police na athing ba piki irawat wavan na sat thakiba wakat mi pham adu da saruya kiba CPI Manipur State Council gi Secretary A Nabasandrona haikibada Trong Laubigi Thadok adu NI da sinai hairibasi matam len bani mamang da Jeribam da thokiba pikliba angang yauna miyoi tarukuki narco terrorist singna hatkibagi case NI da sinakrabasu ngasi fawba report puthokpa ngamdre NI da sinabagi mahot chenari ba miyoi sing phaduna sibigi cherak pigadabani masigi ona taina bada se minister Yumnam Khemchand gi lengakna internet service thingjin ba amadi curfew thamjin bana warushin porakpa ngamloi haina mangna phongdoki amaramda Wakan mi pham laba tungda CPI gi thongmi singna irawat bavan dagi khongsat ama satpa horaki khongsat adu police ki kangbu ama laktuna athing ba piki police ki athing ba thugaidna makhata na sana honar pada nakalani gi marakta ngaihak mungna ba thoki adubu police na makhata na thingba dagi khongsat adu satana lotion ki